Wari Zafuna Pumnamakpu Taramna Okshari. Wari asi Haujadringaida Tabiribasingda Ningsingjaba Amana. Wari asi Ayibagi Wakalna Sagatjaduna Ijaba Warini. Masida Yauriba Character Kudimak asi Kanagumbi Amataga Mari Lainajade. Wari Paring asi Lakpa Matamda Soikiba Yauraklagasu Tabiribasingna Pukchel Chawna Ngakpigani. Loinana Nungai Raba Wari Kaya Ama Matam Chana Taba Fangbinabagidamak channel asibo subscribe tobaga loinana like comment tobiramo masiga loinana lobirasi Amit Kumar Huidrombagi Panthoi Taruk Suba Tangka Thongra aduda machanupi aduna walang karimata ngangdaba makai haira duna sanaba ubada macha oijarabasu sagai nganba lakak charami kharaga naksinna sangsilaga asumna kawi ibema Ayu angan basida nandina domda sida kaidorino lao yumda leirurase nama hoina sunangbo ngai horabane lao babaga chalase handak mukti itha thajadaba machanupi aduna kumai au baba asi hairaga thongra adudagi kumtharei adubo mamai adudi laimaida adumak nontari sagai nganbana machanupi adubo bakutna samduna pat mapan adudagi karakle Maduda mahakna masaduda wahang macha sum hangba horai zatki hairasu hairamaga chalo ayu angan basida ai dinang kadai jetkrabano pakhalurabani adu karigino nangna ayuksida sida chalamisibo mathang asidadi karimata kumlaktre amuka suhanna hangjile kaiginoba nangna sida leiramlise imana ay adum kawi Pantoina mama palakpakan sidadi sagai nganpa pakatpa pokle adubo angang ni khangdadana tawbo oiramgani khanduna nokphet tawna wahai onthoklaga hangi namadi yumda lehori dudi mapagi wahai si taba matamda ngasai makai karimta tawramdaba panthoi nikli tawraga hainadaba khonjalda asumna khumlai madi aiki imanate adumai haino Namana taradi soidana phubirani khut samnaraga mapa macha lakminaba adu asumna wahi khara hainarakpa asidadi makhutu kanthoklamnaga panthoi mayum tamna chenkre ahal oisilaklabanina tanaba sungamda senchat chalaga mapa duna tanarai adubo yum yobudadi mangonda mahaki nupi macha nupa amadi nupi ahal aniga lerami maduda Sangsilaga sagai nganbana asumna hari kasano pido sang labra ado kaidoragi ini ubada yam sauraga changki kamai tawdoino marak adu thanna ngarang laklamba ahal aduna wa hairei sidi hauna sani bema saroi ngaroina saidong bahakjang ase aikhoi bu ubada hineroi sauningani adudi Kamdok sige ini ay galak minarebe sisu nanitoi mangondagi ay na may karatam jahubagi haibani adubo mana tawragadi nangisi karasapagadaba mali haidana ay napurakpani adudi ngarangi polamdo ay laurubo yaradra laururo ay koy siyam saram lagi asumna manggonda makoy mari mangana tanaribo wa asi imungda lairiba panthoinadi loina tari kutum tasinduna sauningbagi mayaina phi kamduna lairi adubo hek mathi phongna phudokpadi ngamdabana phamungda kakatuna hiptuna laikre somdasu ahal ani amasung sanaga punna lai kurum thoknaba sem saba horai nonganba matam nganba matam oirabasu saidongiba fatraba thawai asidi aduki matik mayai kalami ahan bada ahal aduna lang ahingba tawraga panthogi ka adugi thongjinda tingduna thami fajaraba la ton amada hai khara lei khara aduga mengkruk manba mafol oiba posak khara yauri madu ka asida hek pusilakpada tuminna tasinduna hiptuna leraba panthoi lengba horakle na heba manglaknaba manba mawong ama tawrakpasida mama sanasu siensinduna yengi
Humang mapi kana mamit usinduna yamna wana khangiba panthoi hanagumna kuchu kumen mangba horaklai. Taba machin bal adusu musin musilai. I thangdabagi kulai kuchuna phajaramba maithong adusu ngaurunaba kuchuda onsilaklai. Mamaisu humang marik karaga mitpan adusu tapna musilai. Masidi yararoi khanduna ahal aduna makhong makhutu phanaba ingit tawri. Ngasina kamdaugadawriba handakna kari amuk thokadawriba khana mama ibema sana mahaki machanupigi makhong makhut phaduna thamlei. Aduga phamung phamangdana ahal anidu phamduna sagai halakpa ngairi. Ngaina ahal aduna wa sum hanglei. Ha panthoi tabra abukna kauribasibu tabro. Maduda panthoi ngarang nganglaga wadi machet amatu kumlakte. Hai tabra ne nangbo. Handak mukti panthoi yamna sauningba mawong du kumlai. Karigino aigi nakta laise. Aina laise nangbu layeng ba laini ne. Aidi karimta sutaude. Chatkro noi natrati ai saurakani. Karigino ne nangna saudoi sibo nang layeng bigi hairaga. Aina chatkrodana. Asumna amuktang kanna lauraga mamit anido pangthorai. Aduga musinmuba mamit aniduna sanada chadauba makai yengai. Macha oijarabasu sakpham asidi yengbada akiba phawi. Hainadrabasu hainadana sana macha adubo kanna phari. Tanja aduda mapasu lai. Mapasu sensilaktuna polam sing adu thamle. Macha na mamabo mukpa lengba tawbaduda mapasu sangsinduna kanna phari. Adubo khanghaude. Masak matau pura onkraba panthoi kanna lauraga mama mapabu inthorai. Aduga haugatlaga chongduna chenkrai. Thongjin mapanda tingduna thamliba lang adusu aremba tare. Matau aduda ahal anido yengnaduna lei. Khudak aduda sagai nganbadi machabu tanakre. Maninglomda phautoklaga chenkiba mali haiduna tanarai. Adubo ching mathaklomda senkhatkiba adudadi masu chinglomda chenkhalai. Angang oijarabasu karigumba hi ai chenba amana chenba oibanina tanabadi phanghautre. Mayunga thangnana leiba ching oirabasu asukpa mafam khara hena sangsinbadi khangdabanina sagai nganba kangaunaba horakle. Machanupibu kauraga sum chelakpana phanayamdi lapthorakle. Kaina thangda ahangba akokpa jaga amada panthoi tuminna tasinduna leibadu ure. Prapek sangsinbasu tawde. Khongthang khara taptharaga tapna kawi. Asumna ipagi ibema panthoi. Panthoi di sut kaptuna leiba malakpa adutadi khara kanna sangsinduna tunglomdagi tapna konsinbi. Aduga masam mana hugatpiraga masabu themjinbiri. Ibema nangbu kaidawrage se babada hayo kaidawrage ba. Maduda machanupi panthoi kapna wari mathang hairi. Baba imana ibu magi manakta chase haiduna adum hai. Ha karam kanda aigi mitta ima adum uye. Tu asidasu lepaga leirise. Asumna machanupi aduna khutombi thinduna mamagi leifam adu tai. Adubo sagai nganbadadi karimta uba nate. Koilei leiraga yeng kanasu udrabada amukasu hangai. Sidadi leisu leitana. Sida leire tu. Asi hairaga panthoi mapada khangyeng yengai. Adubo sakpham adudi yamna kirba lengjalgi sakphamni. Poloibada mapung phaudaba amagum mamai mamit karum tawre. Machinbal adusu I tana pumtei teire. Asumna mahakna konduna thamlamba macha adu macha na lamdaba mahaki leikidraba nupi oiramba adudadi sagai longna maning halaga tui. Makoktasu karino amada yeshenba manbadagi ngauri tawre. Masen marang oina mahakna uriba asi leikidrabi mahaki nupigi akiba saktam puraba aduna tapna makhong leibak tadana paikhatlaga masam mana loina thadaraba adugi maraktagi nokphet tawna yengba aduni. Aduga masindasu asumna pali.
ꯑꯩꯅ ꯑꯩꯒꯤ ꯏꯆꯥ ꯄꯣꯕꯗ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯌꯦꯠꯂꯤꯁꯤ ꯀꯔꯤꯒꯤꯅꯣ? ꯍꯛꯆꯥꯡꯅ ꯃꯆꯥꯅꯨꯄꯤꯒꯤ ꯑꯣꯏꯖꯔꯕꯁꯨ ꯈꯣꯟꯖꯦꯜꯗꯤ ꯂꯤꯡꯖꯦꯜꯒꯤ ꯈꯣꯟꯖꯦꯜ ꯑꯣꯏꯔꯛꯄ ꯃꯇꯝꯁꯤꯗ ꯁꯥꯒꯩ ꯉꯥꯟꯕ ꯍꯦꯟꯅ ꯑꯉꯛꯄ ꯑꯃ ꯑꯣꯏꯔꯦ꯫ ꯂꯤꯡꯖꯦꯜ, ꯅꯪꯅ ꯇꯧꯔꯤꯁꯤ ꯀꯔꯤꯅꯣ? ꯑꯩꯕꯨ ꯚꯥꯞ ꯑꯃꯨꯛꯇꯗꯤ ꯇꯥꯍꯜꯂꯣ꯫ ꯅꯪꯒꯤ ꯏꯅ ꯈꯨꯗꯨꯝ ꯆꯟꯈ꯭ꯔꯕ ꯑꯩꯒꯤ ꯊꯋꯥꯏ ꯃꯆꯦꯠꯁꯦ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯟꯅꯧ, ꯅꯠꯇ꯭ꯔꯕꯗꯤ ꯅꯈꯣꯏꯁꯨ ꯌꯥꯎꯅ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ꯫ ꯋꯥꯍꯩ ꯈꯔ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄꯥꯟꯊꯣꯏ ꯂꯩꯃꯥꯏꯗ ꯂꯦꯛꯊꯔꯛꯇꯨꯅ ꯇꯥꯔꯛꯂꯦ꯫ ꯃꯆꯥ ꯑꯗꯨꯕꯨ ꯆꯦꯟꯁꯤꯟꯗꯨꯅ ꯄꯝꯈꯠꯆꯩ, ꯑꯗꯨꯒ ꯌꯨꯝ ꯇꯝꯅ ꯄꯨꯔꯛꯂꯦ꯫ ꯌꯨꯝꯗꯁꯨ ꯃꯍꯩ ꯂꯩꯍꯧꯔꯤꯕ ꯃꯣꯏ ꯑꯅꯤ ꯑꯍꯨꯝꯗꯨ ꯃꯊꯥ ꯁꯥꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯥꯒꯩ ꯉꯥꯟꯕꯅ ꯃꯆꯥꯕꯨ ꯄꯝꯗꯨꯅ ꯍꯜꯂꯛꯄꯁꯤ ꯎꯕꯗꯗꯤ ꯄꯦꯟꯖꯔꯝꯃꯤ꯫ ꯏꯔꯦꯟꯖꯅ ꯐꯃꯨꯡꯗ ꯍꯤꯞꯍꯜꯂꯕ ꯃꯇꯨꯡꯗ ꯁꯥꯒꯩ ꯉꯥꯟꯕꯅ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯇꯨꯗ ꯍꯥꯏꯔꯝꯕ ꯋꯥꯍꯩꯁꯤꯡꯗꯨ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯝꯂꯦ꯫ ꯃꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯑꯍꯜ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯃꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯍꯥꯏꯔꯗꯤ ꯅꯪꯒꯤ ꯅꯨꯄꯤ ꯑꯍꯜ ꯂꯤꯡꯖꯦꯜ ꯑꯆꯝꯕ ꯃꯤꯗꯤ ꯅꯠꯇ꯭ꯔꯦ꯫ ꯂꯥꯏꯒꯤ ꯁꯥꯏꯑꯣꯟ ꯂꯥꯛꯄ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇꯒꯤ ꯍꯧꯅ ꯂꯥꯏꯒ ꯃꯤꯒ ꯀꯩꯗꯧꯅꯨꯡꯗ ꯄꯨꯟꯕ ꯌꯥꯗꯦ꯫ ꯑꯗꯨꯕꯨ ꯁꯥꯏꯑꯣꯟ ꯑꯣꯟꯗꯨꯅ ꯂꯥꯛꯈꯤꯕꯤ ꯃꯥꯅ ꯅꯪꯒꯤ ꯅꯨꯡꯁꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯀꯤ ꯊꯧꯗꯥꯡ ꯀꯥꯎꯈꯤꯕꯅꯤ, ꯑꯃꯁꯨꯡ ꯅꯕꯥꯅꯤ ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯕꯗꯣ ꯑꯣꯏꯈꯤ꯫ ꯃꯤꯔꯣꯟꯕꯒꯤ ꯃꯇꯝ ꯑꯗꯨꯗꯁꯨ ꯂꯥꯏꯒꯤ ꯂꯤꯛꯂꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯥꯎꯄꯨꯔꯤꯕꯤ ꯅꯆꯥꯅꯨꯄꯤꯁꯤ ꯌꯥꯎꯅ ꯁꯛ ꯎꯗꯕ ꯂꯥꯏꯅ ꯂꯧꯁꯤꯟꯒꯦ ꯊꯧꯔꯥꯡ ꯇꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯨꯄꯤꯅ ꯅꯪꯕꯨ ꯅꯨꯡꯁꯤꯖꯈꯤꯕꯅ ꯍꯦꯟꯃꯟꯈꯤꯕꯅ ꯏ ꯃꯇꯨꯝ ꯑꯗꯨꯒꯤ ꯅꯥꯎꯔꯤ ꯅꯥꯎꯐꯝꯗꯤ ꯅꯪꯉꯣꯟꯗ ꯁꯤꯟꯅꯔꯝꯂꯦꯗꯅ꯫ ꯃꯗꯨꯒꯤꯗꯃꯛꯇ ꯅꯍꯥꯛꯄꯨ ꯁꯦꯝꯕꯤ ꯁꯥꯕꯤꯔꯛꯄ ꯃꯄꯨ ꯏꯕꯨꯡꯉꯣꯅ ꯅꯍꯥꯛꯄꯨ ꯆꯩꯔꯥꯛ ꯄꯤꯕ ꯑꯣꯏꯅ ꯁꯔꯒ ꯌꯧꯕ ꯉꯝꯗꯅ ꯂꯩꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯃꯗꯨ ꯌꯧꯕ ꯉꯝꯅꯅꯕꯒꯤꯗꯃꯛ ꯅꯆꯥꯒꯤ ꯊꯋꯥꯏ ꯑꯁꯤꯁꯨ ꯂꯧꯒꯦ ꯊꯧꯔꯥꯡꯕ ꯑꯣꯏꯒꯅꯤ꯫ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯉꯁꯥꯏꯈꯩ ꯇꯨꯃꯤꯟꯅ ꯂꯩꯔꯝꯕ ꯁꯅꯥ ꯇꯞꯅ ꯋꯥꯍꯪ ꯑꯃꯈꯛ ꯍꯪꯉꯛꯏ, ꯑꯗꯨꯒ ꯀꯔꯤꯒꯤ ꯃꯍꯥꯛꯅ ꯁꯛꯇꯤ ꯂꯩꯕꯃꯛ ꯑꯣꯏꯔꯗꯤ ꯇꯔꯥꯏꯅ ꯏꯆꯥꯅꯨꯄꯤꯒꯤ ꯊꯋꯥꯏ ꯂꯧꯕ ꯉꯝꯗ꯭ꯔꯤꯕꯅꯣ? ꯃꯔꯧ ꯂꯩꯕ ꯁꯅꯥꯒꯤ ꯋꯥꯍꯪ ꯑꯗꯨꯗ ꯃꯈꯣꯏ ꯄꯨꯂꯞ ꯇꯨꯃꯤꯟꯅ ꯂꯩ꯫ ꯄꯥꯎꯈꯨꯝ ꯂꯩꯇꯕ ꯋꯥꯍꯪ ꯍꯥꯏꯕꯗꯨꯃꯗꯤ ꯑꯣꯏꯔꯦ꯫ ꯑꯗꯨꯕꯨ ꯑꯍꯜ ꯑꯗꯨꯅ ꯑꯁꯨꯝꯅ ꯊꯦꯝꯖꯤꯟꯕꯤꯔꯛꯏ, ꯑꯗꯨꯒꯤꯁꯨ ꯃꯔꯝ ꯁꯣꯏꯗꯅ ꯂꯩꯒꯅꯤ꯫ ꯃꯔꯝ ꯍꯥꯏꯕꯕꯨ ꯑꯉꯥꯡꯁꯦ ꯃꯄꯨꯔꯣꯏꯕꯒꯤ ꯏꯁꯨ ꯌꯥꯎꯕꯅꯤꯅ ꯄꯥꯡꯒꯜ ꯊꯧꯅꯥ ꯐꯨꯗꯣꯛꯄ ꯉꯝꯗꯕ ꯃꯗꯨ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯀꯝꯗꯧꯁꯤꯒꯦ ꯏꯅꯦ? ꯇꯥꯎ, ꯏꯅꯦꯁꯨ ꯋꯥ ꯍꯥꯏꯒꯦ꯫ ꯍꯧꯖꯤꯛ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯃꯍꯥꯛꯅ ꯍꯦꯛꯇ ꯉꯝꯍꯟꯒꯗꯕ ꯅꯠꯇꯦ꯫ ꯇꯥꯏꯕꯪ ꯃꯤꯔꯣꯜ ꯇꯥꯔꯗꯨꯅ ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯇꯥꯏꯕꯪꯒꯤ ꯆꯠꯅꯕꯤ ꯈꯪꯂꯒ ꯃꯀꯥ ꯂꯥꯝꯅ ꯂꯩꯖꯔꯤꯕꯤ ꯏꯁꯨ ꯅꯨꯄꯤꯕꯨ ꯀꯝꯗꯧꯅ ꯑꯁꯤꯕꯒꯤ ꯈꯌꯥꯠꯇ ꯏꯟꯁꯤꯟꯒꯅꯤ? ꯃꯗꯨ ꯇꯧꯍꯣꯏꯕ ꯅꯠꯇꯦ꯫ ꯁꯥꯔꯣꯏ ꯉꯥꯔꯣꯏ, ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯃꯈꯣꯏꯅ ꯖꯤꯕ ꯄꯨꯝꯅꯃꯛꯇꯒꯤ ꯍꯦꯟꯅ ꯁꯤꯡꯂꯕ ꯃꯤꯑꯣꯏ ꯑꯩꯈꯣꯏꯗꯒꯤ ꯉꯝꯍꯟꯒꯗꯕ ꯅꯠꯇꯦ꯫ ꯀꯩꯗꯧꯅꯨꯡꯗ ꯃꯍꯥꯛꯅ ꯏꯁꯨ ꯅꯨꯄꯤꯒꯤ ꯊꯋꯥꯏ ꯂꯧꯕ ꯉꯝꯗꯅꯕ ꯂꯥꯂꯣꯡ ꯀꯌꯥ ꯁꯤꯟꯁꯤ꯫ ꯅꯈꯣꯏꯁꯨ ꯃꯇꯦꯡ ꯄꯥꯡꯉꯛꯎ꯫ ꯑꯍꯜ ꯑꯁꯤꯒꯤ ꯆꯪꯈꯣꯜꯂꯕ ꯃꯃꯜ ꯌꯥꯝꯂꯕ ꯋꯥꯍꯩ ꯀꯌꯥ ꯑꯁꯤꯗ ꯄꯦꯟꯖꯔꯗꯨꯅ ꯁꯥꯒꯩ ꯉꯥꯟꯕ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯍꯜꯒꯤ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯑꯁꯤꯒ ꯂꯥꯟꯊꯦꯡꯅꯔꯒꯦ ꯆꯞ ꯌꯨꯡꯅ ꯈꯜꯂꯦ꯫ ꯑꯗꯨꯒ ꯁꯅꯥꯁꯨ ꯃꯍꯥꯛꯅ ꯄꯣꯛꯇ꯭ꯔꯕꯃꯛꯁꯨ ꯃꯆꯥꯗ ꯍꯦꯟꯅ ꯅꯨꯡꯁꯤꯖꯕ ꯑꯁꯤꯒꯤ ꯊꯋꯥꯏ ꯑꯁꯤ ꯅꯣꯔꯣꯛꯀꯤ ꯀꯣꯝꯗꯒꯤ ꯀꯜꯂꯒꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯂꯦ꯫ ꯑꯗꯨꯕꯨ ꯊꯦꯡꯅꯒꯗꯧꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗꯤ ꯑꯃꯝ ꯑꯊꯦꯡꯗ ꯇꯧꯒꯗꯕ ꯑꯣꯏꯕꯅꯤꯅ ꯃꯈꯣꯏ ꯄꯨꯟꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯁꯨ ꯉꯟꯇꯥꯅ ꯆꯥꯊꯣꯛꯂꯒ ꯊꯦꯡꯖꯤꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯦ꯫ ꯄꯥꯟꯊꯣꯏꯗꯤ ꯉꯁꯥꯏ ꯅꯨꯡꯊꯤꯜ ꯍꯤꯞꯈꯤꯕꯗꯒꯤ ꯐꯃꯨꯡꯗꯨꯗꯒꯤ ꯃꯆꯤ ꯑꯃꯐꯥꯎ ꯂꯦꯡꯗ꯭ꯔꯦ꯫ ꯃꯧꯄꯥꯁꯨ ꯑꯉꯥꯡ ꯑꯣꯏꯕꯅꯤꯅ ꯃꯌꯥꯝꯅ ꯇꯧꯅꯔꯤꯕꯁꯤ ꯏꯈꯪ ꯈꯪꯗ꯭ꯔꯦ꯫ ꯑꯗꯨꯅ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯍꯤꯞ ꯑꯃꯨꯛ ꯐꯝ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯊꯦꯡꯖꯤꯜꯂꯛꯂꯦ꯫ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯍꯥꯏꯕꯒꯤ ꯃꯇꯝꯗꯣ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯑꯍꯜ ꯑꯣꯏꯔꯕꯤ ꯑꯅꯤ, ꯁꯥꯒꯩ ꯉꯥꯟꯕ ꯑꯃꯗꯤ ꯁꯅꯥ ꯃꯈꯣꯏ ꯄꯨꯟꯅ ꯊꯕꯛ ꯊꯧꯔꯝ ꯍꯧꯅꯅꯕ ꯇꯞꯅ ꯁꯦꯝ ꯁꯥꯕ ꯍꯧꯔꯛꯂꯦ꯫ ꯑꯃꯝꯕꯒꯤ ꯂꯥꯜ ꯑꯣꯏꯕꯅꯤꯅ ꯃꯩꯁꯨ ꯂꯣꯏꯅ ꯃꯨꯠꯊꯠꯂꯦ꯫ ꯊꯥꯜꯂꯤꯕ ꯍꯥꯏꯕꯕꯨ ꯀꯥ ꯑꯗꯨꯗ ꯀꯦꯟꯗꯜ ꯑꯃ ꯑꯅꯤ ꯊꯥꯟꯕ ꯑꯗꯨ ꯈꯛꯇꯅꯤ꯫ ꯊꯧꯔꯝ ꯑꯁꯤꯗ ꯑꯉꯥꯡ ꯑꯁꯤꯗꯤ ꯌꯥꯎꯕ ꯌꯥꯔꯣꯏꯗꯕꯅꯤꯅ ꯑꯉꯥꯡꯗꯨꯕꯨ ꯑꯇꯣꯞꯄ ꯀꯥꯗ ꯇꯨꯝꯍꯟꯅꯅꯕ ꯄꯨꯈ꯭ꯔꯦ ꯃꯃꯥꯅ꯫ ꯑꯗꯨꯒ ꯄꯥꯟꯊꯣꯏꯒꯤ ꯐꯃꯥꯡ ꯑꯗꯨꯗ ꯇꯞꯅ ꯂꯥꯏꯔꯣꯟ ꯁꯣꯟꯕ ꯍꯧꯔꯛꯏ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯊꯪꯒꯤ ꯄꯥꯔꯠ ꯑꯃ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯁꯤ꯫